friends, Vitsan channel yengbiriba mayam pumnamakpu Vitsanna kuirabai matungda taramna uchari inthamda changakpase December, November, December se sidabudi ingde ko ado yum yam ningsinglakeh namuk chahidi yumda leibane ado ai ngasidi yellow nganbi hainabane sise rau macha ado sida rau macha manbi se thoi rau budi natte ado mase ngasi ai hangam ga hapaga thonge YouTuber mayam sina hangam hapnarapasida ai su chaningbana ngasidi hangam thongjare ade amana hangam ga boli ni thongise ado hawdo manbra sise tomato ga thongbane ade amasidi ngari ga thaktabida bori ga chamna dum thongjabane bako doga aina sida hingon khara koijabane bako sauri di khara haure ma tin je katang taba haure sauri si je angang di du neba sauri angang di du ade do ade ye aina morok su khara thabane ade ye champra so haure ade sina nakupi ga tomato ga aina khara chai ba dum haure sina toning ko ni phatte ai ising ju chai khara chai ro dreba sangdadana adudagi sina nga yok paneba nga yok pase moiga se amta yengchanbidre ai mot le ngasidi khara moise amot akai se sengdok pige haidana ai se video se upload tawjarakbane adagi ai ki sigi balcony da ai bi akhoi che ahanna che ahan se manipur dagi ne bako che ahan sina ayonda tulsi gi jar pirakpane ba siljar da so mayam haurabane akhoi dei santoktana asom lekai gi mi da su hauraga lehauramne sigi tulsi se ram tulsi haido hidak da yam season aba yam phaina ado su yam phare adegi akhoi mamang sida ai akhoi gi si sumang haigadra da heinau banbi am changre heinau su pale ngasidi nobab su chage dana ai se nobab se khokke dana tawri nobab se akhoina sumaina thai ngasi se yum yam ningsinglakeh thaina yum akhoina pi ikanda nobab se sumaina ko maku se lei satpi tana doine ba akhoi imanabi miyam ga yausang paisa munba loiraga sumaina paisa munba loiraga akhoi sumai lei se satpi tana doine ba aduga nobab se lotho cha doine ba maku sang tor setla ga tawdo adumaina tawde sida phangba nobab se yam hawi thummi mahi yam ome mati chini haptrasu yare adum asmaina metlaga chaba adu sina nobab se khoi nihal ba tumani sina mahi yam ome adu sise ngarangi nga toi thongba khara leibane ba adusu yauraga chajare aigi lamsoina matanga sida ai losinjarage